Courtna Singi District Sing Powduna Ring Road Semgi Tabak Thingjinkhre Khangalakre. Tiger Road amasung German Road haina khangnaba Singi District Singda illegal oiba tabak thawng sing maru oina drug khusu khulai amasung mitop sing puthok pusin tawnabagi damakta Singi District Sing Phawraga semliba Ring Road ki tabak sing ase environment amasung geological safety measure gi damak khudaktagi lebhanaba expert singi high level committee amana project asi mapung phana yengsinduna detailed report ama submit tawnaba umangi lamsing kanaba amadi masida chenariba singi mathakta ain gi oiba thabuk laukhanaba kokomina miyawgi mihut siladuna Kolkata da laiba National Green Tribunal East Zone Bench da petition file tawkiba aduga mari lenana court asiki maikai dige Manipur Sarkar ki Chief Secretary da khudaktagi lambi sing asi sembagi thabak makha tana chathadana mari lenaba SP amali district magistrate sing da direction pirakiba adubu kokomi gi maikai dige taramna oi hairi ngasi lamphel da laiba kokomi ki office da pangthokiba pawgi mifam amada kokomi ki convener khuraijam athobun haikibada German Road amasung Tiger Road haina illegal oiba mong lenga ki ayaba ya amata yaudana lambi semliba sigi matangda chap information khangdoknaba RTI ki khuthangdi hangkiba wangsingda mari leinariba Manipur Sarkar ki Forest Environment and Exchange Climate Change amasung PWD ki maikaidagi masida makogi knowledge amata laite amade ayaba pikiba laite hairakpadagi madugi reply sing aduga konana Green Tribunal na sida case file tawki German Road amasung Tiger Road asi singi district taru phawraga Ring Road ama oina makogi aronba thabak sing sathanaba drug nongmay amadi mitop sing putok pusin tawnaba semlakkibani hairiba lambi asi black topping tawnaba wal kokijo council ki maikaidagi Union Minister for Highways and Transport Nitin Gadkari da aiba cheral piduna taksilamle court ki maikaidagi masigi chap chaba Paukum piraknaba Chief Secretary da khangalabasu lambi ase district taruk phawraga semana tongan forest division taruk senabana paukum suna lakte haiduna matam lawraga leire adubu court ki maikaidagi mathang sahi lisingani kunga taruk ki February ani da hearing matam lepkhre haidiba matam asigi manungda lambi semage thabak lebhanaba Chief Secretary na mari lenaba district magistrate amasung SP sing da khanganaba direction pirakre kokomina thakiba petition adida chenariba wal kokijo council yauna atei singi mathakta matik sab action lokhatnaba Long wafam yauri hairduna ko na pirkiba direction asigi damakta Thagatpa Fongdokhre haiki Narendra Modi ki puning giwa maitai naga amasung koki gi entrepreneur ahum Thagatpa Fongdokhre sahi asigi aroiba puning gi warol pibada Prime Minister Narendra Modi na Manipur entrepreneur ahum thagalakre solar panel install tawduna khungang gi manung chanba yumthong sa kaya da electricity phanghan kiba morangthem set na lawriba thodangbo mahna Thagatpa Fongdokhre traditional handicraft sakot hanaba thawrang lakhot liba Market Ramthar Sim amadi traditional oiba mongda laithaduna marang kaina puthokliba Christiana busu Prime Minister na Thagatpa Fongdokhre ai sang naina phangdabagi khudong sadaba mayoknariba Manipur moirangthem se na lakotkiba thawrang thagatladuna Prime Minister na haiki manung hanjanba mafamda leiriba miyamna thenariba mai phangdabagi khudong sadaba sing konabagi pandamda moirangthem se na solar panel puthoktuna mafam kaya da electricity phangalebasi puning thogoningai ni sahi asigi aroiba Pugning the world people that Prime Minister Makatan Haikibada Kanaguma Muyamana Pugning long than a togi Hainat sub yung leplabadi Oitoloi daba tabak amatalite Haiba Morang Tim set Mayak Sing Udlay Masaki Sahini Pusudriba Muyasina solar panel installed Togduna Kungangi Manung Hanjan Bayum Tongkayada electricity Pangale Churchanpur district the Laibi Market Ramthar Simna Wa amasung udagi Semba handicraft ki polam sing puthokduna myoi kya ki punsida ahongba purakpa ngambagi matangda so Prime Minister na Thagatpa Fongdokhre Napti district da laibi Sokhone Kresina na mahuksa gi oiba mongda laithaduna malem gi tongan mafamda phanghanbagi matangda Prime Minister da haiki Senapti district ki manung hanjanba mafam amada lairibi nupi asina masabu masana thabak pijabaga lonena atopa myoi kya bosu hinganabagi lambi piri ngasidi magna malem gi tongan kethel singda pothok yonduna Semilon Pagat Hanaba Honaba the Maru Todang Lobangamle National Security Force among the Scientific Innovation ki Matangda Prime Minister Wafong Kya Fongdokhre Magna Haiki Jammu Kashmir Pahalgam da terrorist sing attack satar kibi matung tarak pada Indiana Operation Sindur sataduna matik sab pakum pibu ngam terrorist sing na misam kun gataruk hat kibage laman khumbo ina Pakistan amadi Pakistan occupied Kashmir laiba terrorist camp sing da landa aduna makok thongba terrorist kaya hat pangam ki Colonial Record of the Cookie Rate in Manipur Koba Lyric Ama release Daukre How give Sahi Lisingamaga Sanpan Humdragani Pandaki Lisingamaga Samapan Taramari Fauba Cookies in the Manipur King that Leramba Cool sing that Sang Sangduna
ꯂꯥꯟꯗꯥꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯗꯨꯅ ꯂꯟ ꯊꯨꯝ ꯃꯠꯄ ꯃꯨꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯕꯁꯤꯡꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯔꯦꯀꯣꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛ ꯀꯣꯂꯣꯅꯤꯌꯦꯜ ꯔꯦꯀꯣꯔꯗ ꯑꯣꯐ ꯗꯤ ꯀꯨꯀꯤ ꯔꯦꯠ ꯏꯟ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯡꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯇꯒꯤ ꯐꯪꯕ ꯔꯦꯀꯣꯔꯗꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯨꯝꯅꯥꯝ ꯔꯥꯖꯦꯁꯣꯔꯅ ꯏꯕ ꯀꯩꯊꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯂꯥꯏꯔꯤꯛ ꯀꯣꯂꯣꯅꯤꯌꯦꯜ ꯔꯦꯀꯣꯔꯗ ꯑꯣꯐ ꯗꯤ ꯀꯨꯀꯤ ꯔꯦꯠ ꯏꯟ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯗꯥꯛꯇꯔ ꯑꯥꯔ ꯀꯦ ꯅꯤꯃꯥꯏ ꯔꯤꯇꯤꯌꯔ IAS ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯤꯁꯇ꯭रीꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯑꯣꯏꯅꯥꯝ ꯗꯦꯅꯤꯌꯦꯜ, DMUꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯂꯣꯁꯣꯐꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯃꯥꯏꯀꯦꯜ ꯁꯝꯖꯦꯠꯁꯥꯕꯝ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯑꯦꯟड ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯣꯔꯃꯔ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ W ꯅꯕꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯌꯨꯝꯅꯥꯝ ꯔꯥꯖꯦꯁꯣꯔꯅ ꯍꯥꯏꯈꯤꯕꯗ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚꯇ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜ 6,000 ꯍꯦꯟꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒ ꯆꯥꯟꯅꯒꯗꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ ꯃꯤꯌꯥꯝꯅ ꯈꯪꯅ ꯎꯅꯗ꯭ꯔꯤꯕ ꯑꯁꯦꯡꯕ ꯃꯁꯛ ꯀꯌꯥ ꯏꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡꯒꯤꯗꯃꯛ ꯑꯥꯔꯀꯥꯏꯚ ꯂꯤꯇꯔꯦꯆꯔ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯕꯣꯔꯗꯔꯒ ꯇꯥꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ, ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯀꯣꯂꯣꯅꯤꯌꯦꯜ ꯔꯦꯀꯣꯔꯗꯇ ꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯗꯨꯅ ꯍꯥꯞꯂꯤ ꯍꯥꯏꯈꯤ꯫ SFJꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ 6ꯇ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯒꯤ ꯁꯦꯡꯂꯕ ꯁꯦꯐ ꯍꯦꯚꯟ ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯣ ꯈꯥꯂꯤꯁꯇꯥꯟ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯈ ꯐꯣꯔ ꯖꯁꯇꯤꯁꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ 6 ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟꯗ, ꯃꯤꯖꯣꯔꯥꯝ, ꯃꯦꯘꯥꯂꯌꯥ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯇ꯭ꯔꯝꯞ ꯂꯦꯟꯗ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯒꯤ ꯌꯥꯏꯐꯒꯗꯕ ꯃꯐꯝꯁꯤꯡ ꯁꯦꯐ ꯍꯦꯚꯟ ꯑꯃ ꯊꯝꯕꯤꯅꯕ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯍꯥꯏꯖꯈ꯭ꯔꯦ꯫ SFJꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯁ꯭ꯇꯦꯠ 6 ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯁ꯭ꯇꯦꯠꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ SFJꯒꯤ ꯂꯨꯆꯤꯡꯕ ꯒꯨꯔꯄꯠ ꯋꯟ ꯁꯤꯡ ꯄꯥꯂꯨꯟꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯗ ꯍꯥꯏꯖꯔꯗꯨꯅ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯔꯤꯂꯤꯖꯤꯌꯁ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯗ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄ꯭ꯔꯦꯁꯔꯁꯤꯡ ꯌꯥꯎꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤ ꯊꯤꯡꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯂꯨꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯅꯣꯔꯊ ꯏꯁꯇ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯣꯠ ꯅꯩꯕ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯅ ꯄꯟꯖꯥꯕꯇꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯒꯣꯔꯃꯦꯟꯠ ꯑꯁꯤꯅ ꯁꯤꯈꯁꯤꯡꯁꯨ ꯑꯣꯠ ꯅꯩꯕꯤꯔꯤ꯫ ꯄꯥꯂꯨꯟꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯆꯔꯆꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯄ꯭ꯔꯦꯌꯔꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯕꯒ ꯂꯣꯏꯅꯅ RSSꯒꯤ ꯆꯤꯐ ꯃꯣꯍꯟ ꯚꯒꯋꯠꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯍꯤꯟꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯧꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯅꯤ꯫ ꯑꯗꯨꯒ SFJꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁꯤꯈ ꯁ꯭ꯇꯦꯠ ꯈꯥꯂꯤꯁꯇꯥꯟ ꯀꯧꯕ ꯂꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯔꯤꯐꯔꯦꯟꯗꯝꯁꯤꯡ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯑꯣꯏꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯚꯣꯠ ꯊꯥꯗꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯑꯁꯥ ꯊꯝꯂꯤ꯫ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯔꯤꯕꯦꯜꯁꯤꯡꯒꯤ ꯑꯀꯟꯕ ꯑꯊꯤꯡꯕ ꯃꯔꯛꯇ ꯆꯥꯏꯅꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯐꯦꯖ 3 ꯊꯣꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 792ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯑꯅꯧꯕ ꯚꯣꯇꯤꯡ ꯁꯤꯁꯇꯦꯝ ꯑꯃꯁꯨ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯅꯨꯄꯤ ꯚꯣꯇꯔ ꯀꯌꯥ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯕ ꯊꯦꯡꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯐꯦꯖꯒꯤ ꯃꯤꯈꯜ ꯑꯁꯤꯅ ꯃꯊꯪ ꯆꯍꯤ 2023ꯒꯤ ꯖꯅꯋꯥꯔꯤ 11 ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯐꯦꯖꯅ ꯖꯅꯋꯥꯔꯤ 15ꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 50,000ꯒꯤ ꯃꯤꯔꯦꯞ 5,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯅ ꯂꯋꯔ ꯍꯥꯎꯁ, ꯑꯞꯄꯔ ꯍꯥꯎꯁ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯕ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯠ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 19,918 ꯁꯦꯝꯒꯠꯂꯤ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯃꯤꯛꯁ ꯃꯦꯝꯕꯔ ꯄ꯭ꯔꯣꯄꯣꯔꯁꯟ MMP ꯁꯤꯁꯇꯦꯝ ꯆꯠꯅꯔꯦ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯚꯣꯇꯤꯡ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯚꯔꯁꯤ ꯑꯦꯝꯕꯦꯁꯤ ꯅꯠꯇ꯭ꯔꯒ ꯀꯟꯁꯨꯂꯦꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯚꯣꯠ ꯊꯥꯗꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯈꯜ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ
election observer team singsu Myanmar da yorok lady mikhal asida military junta na back toba party sing na chauna mai pakani haibki thajaba lady Myanmar ge retired general amana lead toba military alliance union solidarity and development party asina mikhal asigi constituency khudimak achoba lamba oiri Thailand ka setpa university ge lecturer amasung Myanmar expert ama oiriba Lalita Hanong haikibada junta na sathariba election ase matam kuina military na Myanmar da sakti painaba mong da sathabani mikhal ase free and fair oide haiki